Board of Secondary Education Manipur Bosem Nalova Chahisi Class 10 Gi High School Living Certificate Examination the Maheiroi lising kuntraga taruka satret kunga mangana Saruk Yaduna Ngashi-Dagi Houkhre Exam Masida Chingi Maheiroi lising taramapanga Nifuga Taruk Amadi Tampaktagi Maheiroi lising Tarat ka Satruka Humbudra Mapan Yauna Puna Maheiroi lising kuntra taruka satret kun mangana Exam Center Samaga Humpumatoida Exam Thari Apunma Maheiroi masing asigi manungda nupi Maheiroi lising taraga nipan ga chahum yangkai amadi nupa Maheiroi lising taraga nipan ga chahum ga humbudra mga yauri center cham ga humpumatoi gi manungda ching the center humpumatoi amasung tampaktana center chamada Maheiroi sing na exam asi thari ngasi SKTV na koina chatuna exam asi ahoba numita Imphal manungda leiba TZ Higher Secondary School Heritage Convent Uripok amadi CC Higher Secondary School da exam gi oiriba fibam sing yengsilubada Maheiroi sing Mama Mapa Amadi Guardian Singna Examination Center Singda Matam Chana Yaunarak Pathengnaki Ahan Banumit ki English subject Thokpa Numita Maheiroi Singna Ing Chikna Parikya Thaba Thengnaraki CC Higher Secondary School da Changtuna Yenglubada Examination Center asigi officer in charge oinasu leiriva school asigi principal KAs Mem Tomina Hai CC Higher Secondary School da Examination Center oiriva sida tongan ba school mapandagi apun Maheiroi Chaniga Marifutara Nipan exam thari exam asi niyom chumna amadi ingna chingna pangthokna na bhotnabada mari leinaba khudingmak tanga mamateng pangbiyo mamang thagi March ki tang kul humdoi fauba chathagadori exam asi manungda khwaitigi chawba kumhai yausang kumhai manung oiba maramna mamampa singna su exam thariba Maheiroi sing yariba makhai section biba tangai fade kumai harausu yaudaba yade adum oinamak Maheiroi singi tungi punsigi yengtuna matam chana lairik pahan machangi haiki Parents sings the hygienic is February Tankulumde Dagi, Metric Bekasi, Houkhre. Aduga, Mars ki Tarikulumde, Satagabanina, Lakliba, Tarik Ahum, Tarik Manga de Koi Yokshansi, festivals later Banina, Koto de Yadabani, Aduna Isa sings Yokshan Yonba, but Parikadan Hena, emphasis Pihalaga, like you say, Gantana Pahanbiu, Karimba Sinba Korpa Tauragadi, Akanba punishment, Laibanina. The parents sing na isa singbu chena biduna lai shu phachana pahan bidana koi parikha am smoothly conduct ta hunbina ba parents sing da su ningsing jari thank you very much ngasi se akhoi gi class 10 gi exam hobanu mit chida ingna chikna angang sing se yam thakatana pakhatana parikha se thana bagi damakta akhoina angan badagi adum yam kan hon ajai laibak sigi irang kari kara mayam si leina oitar ga su education gi kano sida phaba ma purakna ba unfair means samta season adana nasa gi akhang badu phajana ina ba khona oja singna su angamba mateng pangani hana magi mogi room sing takpi ba khotpi ba parents sing da su emta pakhapi kanu khokano angang sing sina yare ngai moida thakatana yam cool and calm da exam thana bana akhoina adum advice pi jai angang sing sida